Ahanbada maruiba pau pizari. Listing ani kungi January dagina listing ani kuni thoi gi June bada ILP permit lak ahum listing kun thwani palga jatret ni funi thoi pi kre mitop changthok sangsin toba yen sinaba app ani puthok lagani haina CM Birena high kre. Manipur da chatnariba ILPS ki cut-off base year listing amachamapal yangkhai mathoi oigadabani Manipur da NRC satna hangadabani haina JC ILPS na amukhana taksin kre. Kutlai thadok tuna sangzarak kraba lal hauramba singi pigani haiba jaktung pibidre haina lengak ta wakat kre. UGC ki criteria sudaba Manipur Technical University ki VC ki mathakta disciplinary action laukutrabadi High Court wakat lagani haina RTI activist Joy Kumar na phungdokre. JAC Lilong Kendra Development Coordinating Committee na August ani gi ahing nongyai dagi August manga gi ahing nongyai fauba pung humputara ni thoi gi Imphal Mori lambi ban ko kre. Amadi haukiba pung kun mari da Manipur gi oina COVID-19 gi anoba case yangkhai humdoi thengna kre asiba mata yaukidre. Kurumzari, Poni TV ki numidang ki Manipuri pau miteng tabiri basingbu Jennifer Sharma taram nokjari. Haujek pau santok na pizari. Chief Minister N. Birena ngasi ing lising ani kungi January dagina June lising ani kuni thoi fauba inner line permit lak ahum lising kunthra ni palga jatret ni funi thoi isu tokre hairi. Wafam asik ngasi numit taruk ni chupna sa tharakliba nong zumi famda Congress MLA Surya Kumar Okram gi wahangi pau kumpire duna phungdokre. Mahak na makha taraduna hojik faubada ILP lising kuntra taret ka jama yangkai humdoi renew tokre amadi monitoring committee na ILP gi chana kanglon singkup na yangsin li loinena ten laba matam gi manungda apps ani puthok tuna mapandagi changlakpa nan Manipuri gi khongthang check tawragani hairi Mahak na MLA ke Ranjiki wahangi pakum pireduna lising ani tara da purakhiba hovercrafts ahum adu Bisnupur gi superintendent police ki custody dat laire amadi hovercrafts asi tourism amadi revenue generate tawnaba hotnaragani hairi Number 51 answer Roman 1 category wise the special permit regular permit aduga temporary permit aduga labor permit mari thongna lei sei da special permit da ekoi government lokhaliba jibaugi leiriba posiga tawriba posida da even ekoi su satisfied fully with the government is fully satisfied with the ekoi na hujiksi changakhi basigi tracking ma si renew tawbra tawdobra krai da kamai tawga hangarba handabra basi ekoi khadi haure adu effectively tawbangam aduna ekoi athubada ekoi app ani khar launch tawbudori app ani si app amana mapandagi lakpa matamda airport natraga XYZ da permit longna da app to dagi tawga dum permit logam number 2 da app makha tawna gadur sina hosiki each and every live labor oiger mapan dagi lakpa missing si ILP gi posi darkar lebe missing sina hek lakpa ga moisi compulsory hosiki app si download to godo compulsory live missing ji mogi app si download to kan moisi matam hento matar ga de dugi command center ma ler kan ma da signal lakada adu Nakal Amaromda MLA Asap Udina Hangba Wahangi Pakumda Works Minister Govindas Konthobzumna Phungdokhibada Works Department na Juri Tipai Muklambi asi sem naba matik jaba contractor singda khangan kre adubu tender asi laibi naba matik jaba mi leitabana tender gi process adu makha sa thabak ngamdadana cancel tawkhibani hairi adubu department na Juri Tipai Muklambi asi sem naba anauba tender ga mari leinana athubada khangan lamgani Didim Road Maru Oina Churachandpur Amadi Lamka gi lambi sing pakthokpagi thabak chada humputara Nepal di loisinle haina phungdokhi the technical ama aduga akhoge price bit ama tawba adun eligible loiba contractor sing si lak taba handak
last tender sidadi laktil ay but they quoted below 35%. The honorable member na so hen khambi jiri bam sidi nung so laite the below 35% the quote tawri ba tender si whether mana thabak si properly execute tawgadra tawroidra ha ba question na malai ba aduna immediately akoi asi kanu tawna ba tender amuk call tawna ba akoi tawjari aduna khoi na su khoi sarkar na su already sai strike tawri ba jiri bam gi praja sing na su august tha sidagi khoi hongna na ba pandam di maina akoi thamjabani Session makha satharakpo oina MLA LM Khautegi wahangi pakum Peter duna Minister WANGKHEMCHA na phongdokhibada Churachandpur district ta PMGSY gi makhada project taru hauzik thabak sathari masigi manungda lambi ahum sembaga loinana thong ahum sabagi thabak sathari hariba project sing asi handak chahi ki September tha fawbada loishina ba pandam thamli hari Amaromda Agriculture Minister T.S. Biswajit Singh na MLA Surjakumar Okram gi wahangi pakhum piraduna Kharif ki urea handak chahi gi oina punna pirakiba asi metric ton lising kunithoi amadi state asida punna urea metric ton lising taramathoi ga chatru kuntra mari ga dasmik Nipal mari July gi kunipal da pirakhi amadi lemhauriba urea sing adu athubada puraklakani haiki Ziki lambi CIB road se 300 meter nuksidi PMGSY scheme da yawba sunataba adubu in the large interest of the general public madu engineer singna theka da da hajara kanda concrete to honbani ara concrete to busi lambi si highway dagi haijan banina yamna heavy vehicles mayam satpa thingbangam da bagi problem koi hairing idura gari to putong thousand ramina lambi to save ta dre pakthok patusu pakthok asi en haina engineer singna honorable the high grade ngona pau bibi so I am assuring this August of madu soidra tawragani ni thamjag Manipur da satnariba inner line permit system ILPS ki cut off base year asi lising ama chamapal humpuma thoi chatnabe yaroi lising ama chamapal yankhai ma thoi oigadabani Manipur da National Register of Citizens NRC satna hangadabani wafam asi sathariba nongzumi from da pukatuna khanagadabani haina Joint Committee on Inner Line Permit System JCILPS ki maikai phongdorakli ngasi kai sampat konjeng hazari lekai dalaiba JCILPS ki office ta paugi mifam ama pangthoktuna JCILPS ki convener Fulindro Konsamna hai JCILPS Students Wing Women Wing gi thongmi sing yauna ngasi Charter of Demand tarama thoi yauba memorandum ama Chief Minister yongna ba Secretariat ta pisin kre Pisin kiba cherol aduda palliba maru eba wafam singdi ILPS kamari lenena mamangda committee asina lengata pisin kiba chana pathap sing adu thabakta ontokpa Chief Commissioner of Manipur Hemat Singh na lising ama chamapal yankhai dagi permit system chana hanki daba maramna nan Manipuri kaya leptana Manipur da changsil lakhi aduna lengak na cut off base year asi lising ama chamapal yankhai mathoi oihan gadabani Manipur da State Population Commission lingduna yelhomi amadi mitop sing khangdokadabani ILP system pairiba mitop sing asi kayam renew chawre kayam maram damda chatkre kayam pikre kadai da lairi haiba khangnaba mari leinaba singna yengsinduna database lehengadabani mitop ta lam yonba yahalloidabani Manipur da thabak sunaba pusilakpada mio yankhai dagi hena contractor company singna pusilakpa yaroi amadi medical test ningchina tawgadabani British na palingai da chatnaramba Manipur gi mafam kharada mi taba yade tawba mawung asi hongdokadabani amadi miyam na yaba Land Reform Commission ama semlaga hanagi malaba chatnaramba adu hongdokadabani haiba wafam yauri haiki mahakna makhata na hai Manipur da ILP system chatnari hairagasu maya yaudabagum tawribasi yaningde JCILPS na lengak ta thamliba wafam sing asi thabak to onthokna ba honagadabani haiki 1961 ki adung ba karo bezier to na inner line permit ki na sing na protocol yadi hai se koi strongly koi amje ek madu revoke to bugul na koi hanagi guna koi demand to nula aba 1951 da karo bezier oigeta bani hai be se koi am clear wina koi mechanism sta koi reflect koi inner line permit regulation koi 2019 da so am clear wina to the lam ni da na ba madu provision ma mama madu ki ma formality ma mama madu jam strictly sensitive hai posma koi konjai sing shau na sei ni ong lo kan te report si masi leibasa marap hoga sai analysis na laiba mi si tarai kai la kono kamai to kono kaya kare leiba mana korela to mana tarai la na si easily detect to ya bu ko ma madu ki mechanism ma madu yam thuna go ma hap ni ko na shemga madu ko gi thabo implement to ga ni hai be sin na koi circle of demand 9 da koi konjare
Surrender singna anti-social oiba crime tawrok labadi khuding maki mangjaba oigani tawrok loi hainingai su laite haina All Manipur Individual Surrender Welfare Association na lainga ki mafam da Jackson Warol thamkhri ngasi Major Kulda leba Manipur Press Club ta pangthokpa pawgi mifam amada association asigi wangang loi MD Abdul Latif na hai underground singbu hanagum hanjilaklo homecoming tawbiraklo haiduna tatana laurabasu sangzaraklaba surrender tawraba singda pigani haina wasakhiba fangfom thokpa mata pidre Hauzik Sathariba Assembly Session Asida Pukhatuna Khana Binaba Taksilakli. Kayarak Hana Lengata Dabi Tanduna, Presta Kayarak Ika Iki Hundoktuna Haizakre, Adobu, Wafam Amata Fongdoraktri. Surrender ni Haiduna Lairaka, Ikogi Chaktung PBU Haiduna, TB Pauche da Topada Aidanatana Imung Manung Fauba Gentare. Adobu Hingdabadi Yadabana, Surrender Singda Pigani Haina Tazaba Piki Basing Adudi Fangan Biu. Mahak na makataraduna hai Hill Amadi Valley Surrender Association haiduna apunba onya lairambani adubu chingi surrender sing kari kudung jaba phangki badagi no khangde makata na saruk yarakta badagi All Manipur Individual Surrender Welfare Association haina ming on thokle amadi thaupuba sing su nauna khalle Ke Ibu Chobana President MD Razauddin Khan Vice President MD Abdul Latif na General Secretary onya khalle haina phangdokhi Press conference na simba, tungan ba education na simba, ako'y makal kaya ama tawar. Kung di ba makdo response ama tapang dito. Honorable siya nung nagagay ako'y KB ang response pang dito. Kasi nga surrender to ko sang biro mo, homecoming ceremony to ko sang biro mo, nako'y dito ba ako ba kung tapos ko ito napiga niya na si Minister, Honorable Minister na Laubiri, adubo, sangja, kana lay ba ako'y da upang pa ako'y da pigani ay kibising madudi nasibawa magkumpana. Ang bangam dana lay mahay si Chandra ganina ako'y na nataway da ba crime mo ba anti-social mo ba tabak kaya tawag ako'y hangay sila kaya iba tawag lagadi sama sila hiyan namang ba hiyan Manipur Technical University MTU ki Vice Chancellor oiriba misak asi immoral oiba mini MTU ki VC hapagi hairaga history gi scholar oiba UGC ki criteria sudaba ma ohenduna leire lengak na VC asi gi mathakta major disciplinary action logadabani natrabadi high court wa kalagani haina RTI activist wahengbam Joy Kumar na phongdokre ngasi Manipur Press Club ta pangthokiba pawgi mifamda Joy Kumar na hai MTU gi VC oigadaba asi UGC ki guidelines matung inna chahi tara professor oirakpa natraga masiga manaba oigadabani hairi adubu professor su oiramdaba institution amagi undergraduate oza ama Manipur lengak na nampu hapuda BC ohenduna leire haiki Joy Kumar na makata na hai masigi matangda June ahumda All India Council for Technical Education AICTE amadi University Grants Commission UGC da wakat kre madugi matung inna UGC na Department of Higher Education Manipur gi Principal Secretary da tha asgi kuntarukta MTU gi VC gi matang asida thabak pakhat pinaba kangan lakiba laikre Mahak nasu July 19 da amuk Manipur gi Chief Secretary da MTU gi VC asigi mathakta major disciplinary action laukhatnaba high kre masida lengak na tumina laisin ba asi laibak thibani mamangi Congress lengak na corruption tawi hairamba adu paliba lengak asna corruption gi mathakta makhoina yarabadi rules tugaiduna hapchen gani haibasi fazadaba thokdokni athubada lengak na chapchaba thabak pakhatnaba taksanki July ki tang kunipan da Manipur ki Chief Secretary da aina complain ma tawre hosiki hairiba Manipur Technical University ki Vice Chancellor oiriba MUSC government polytechnic ki senior grade lecturer oirami man matam da PhD da matam da sarkar ki sanction logi de lip logi de ayaba logi de aduna ma si misconduct ni aduma ma si yam immoral oiba aduga yam unbecoming of a government servant oibanina ma gi mathakta major disciplinary action loina aina tang kunipan da Chief Secretary da aina complain ma thajabani maramdi 2017 da polytechnic ki oja mari khangnasu matamdigi commissioner higher technical education da complaint thai si disciplinary action logi oina logi de JAC Lilong Kendra Development Coordinating Committee na haukiba July anida pangthokiba press meet amada Manipur lengakta Jackson Wat thamkiba adu ngasi fawba lengaki maikaidagi karigumba wafam amata phongdorakta babu JAC na pendaba phongdokre loinana lakliba August ki tang anigi ahing nongyai hauraga August tang manga gi ahing nongyai fawba pung humputara ni thoigi National Highway 102 Imphal More lambi amasung Burma Sugunu Road animagta ban tawragani haina phongdokre
Hiram asigi matangda ngasi nungtil JSC gi mihut singa Paumi singa Lilongda leba JSC gi office da unaba amada JSC gi convener MD Madani Alina Hai Kumja lising ani tara taret ki ichaw aduda victim oikiba singi pifam thokpa relief ki senfam haukiba July kunipa fob gi manungda Manipur lengak na PBU haina khangan kiba laikre adubu lengak asna ngasi foba karigumba amata fongdok tada tuminya laisinba asi JSC na hakchina lawbaga loinina National Highway thingbage khongjang sangsinaba firep lawbani Highway ban asida lamdam asida lairiba CSO sing Student Organization sing amadi micham miyamna sogatfam thoi ban manungda essential service na ayek amasung lining laison ga mari leinaba singdi komtokani haidi Batang ani July 2013 nganglong lokwanda yamna sathiba ising ichaw thoktuna awaba nangkhaba parja singi amadi ngai khunaugi parja singi oiba phampham thokpa paisa pibiyu tang kunipan phawa khoina matam pijaki matam adu phawada lengakna JC da response oiba wafam thamaktabadagi makha taba khongjang oina lakliba tang ani lising ani kunithoi August ki ahing nongyai bal shutdown tang manga 2022 August phawa National Highway 102 Indo Burma Sugru Rota Tuten shutdown tawjaragani haina JSC gi convener ma oina miyamda thamjari loinana balasida CSO Mera Paibi Student Organization sing amadi local club organization sing punamakna thogatpiduna balasi apung phan view haibo wafamsu JSC gi convener thamjari balasida baroi baikoi essential service ana aye dharma karma gi oinadi komthok chagani haina wafamathi thamjari Nasa Mukh Bharat Abhiyan ki manung chena handak chahi ki oina Thobal district na second best performing district tarakre Chandigarh ki Punjab Raj Bhavan da National Conference on Drug Trafficking amadi National Security ki matangda pangthopa program amada District Social Welfare Officer DSWO A Kameshwarna Union Home Minister Amit Shah dagi award adu laukibani Thorom aduda Union Social Justice amadi Empowerment ki Dr. Virendra Kumar su thorom aduda saruk yakhi International Day Against Drug Abuse and Illicit Trafficking ki thoronga mari lenyana Nasa Mukh Bharat Abhiyan NMBA asi Social Justice and Empowerment ki Union Minister Thawarchand Gehlot na launch tawkibani Nasa Mukh Bharat Abhiyan na thoram pareng kaya semduna miyamda nisa gi matangda hena khangan naba hotnari Pogi marakthna aten babre matang lawminasi Admissions open for Smart Universal Academy. Free admissions for all the students. Free half tuition fee for students scoring 60% and above. Free tuition fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841 5040 or 9366 149064. Break matung taram nokchari makha taba pau pizari ngasi sathakiba tarani thui suba Manipur Legislative Assembly gi ani suba session gi tarukni chanba numitta punna demand for grants manga gi apunba lupa crore lising manga ga chahum yankhai nipal lak nifuni thoi lising yankhai mapal gi senfam ayaba pikre demands for grants sing adudi demand number 20 community and rural development gi lupa lising mariga subna nifu taruk lak kuntra mari lising tara mari Demand number 23 power gi lupa chamri marfutara humdoi lak kun manga lising tara mapal. Demand number 25 Youth Affairs and Sports Department gi lupa crore chama kuntra mapal lak taruk lising humputara mathoi. Demand number 42 State Academy of Training gi lupa crore tara taruk lak tara mapal lising marfutara humdoi. Demand number 47 Minorities and Other Backward Classes and Scheduled Caste Department gi lupa crore chatruk humpun humdoi lak yankhai taruk lising humpuni toini.
Manipurda COVID laina laichot ki luraba matamda sibana ba khangdana hotnakiba COVID warriors singbu thabak kaurakpa matamda mak tara khak hapagi khudong chaba lengak na pigani haibasi pende luraba tanfamda tawkriba thabak adu mak tara pirakna banatte haina All Manipur COVID Warrior Association AMCWA gi president Sinam Raja Sanana phongdokre ngasi Manipur Press Club ta pangthokiba pawgi mifamda Sinam Raja Sanana hai COVID warriors singna numit chamani mathau tawragadi thabak lawrakpa matamda makoida priority pigadabani haina India gi Prime Minister na phongdokpa leirabani adubu Manipurda wafam asi khana bagi mahutta mak tara haplagani haiba wafam asi yaba ngamloi tungda COVID warriors sing asigi secure ogedaba mawongda thabak paikhat piu Manipur gi ludaba first wave amadi second wave matamda tangkak ani thokna tha amarom changna lengakna laukiba COVID warriors singbu emergency matamda laukibani Thabak laurakpada mak tara hapkani haina sathariba nongzumi famda health minister na phongdokhiba asi yaningde amaramda COVID warriors singi honorarium asi chahi asigi Mars kun manga fawbagi pigatabani adubu lengakna dead back tawraga Mars tara tarukta COVID warriors sing terminate tawri hairapa amadi assembly session da pukhatlakpada Mars tara taruk fawbadangi pigani haibasi yaningde COVID warriors singna thabak leptana tawi haibasi khangnaba CMO singda inquiry tobiu haiki Manipur Public School gi teaching amadi non teaching staff singna tha tara humdoi gi tolo pithok tabagi mayokta school asagi gate mamangda wakat mifam ama from kre mifam aduda saruk yakibi Oja Ras Kumari nilana hakibada tha tara humdoi faraba fawbada tolo pibidana thambasi amuktangdi miyam da khangan lage haiduna wakat mifam asi famjabani Staff singi marakta contractor laiba staff tara taruk asi yaudana school jalai basu yadaba hingbasu yadaba aduga makhoi gi tungi phibam mathong khangdana thambiba extension fawba tawbidaba sing asida pendaba phongdokhi Oza singna su masagi mathau masak khangna honaduna handaki class 10 amadi 12 exam dasu chada chama pass ta honduna mahiroi sing puthokraba Oja singi hona jaman amata khangdrabara haina hangladuna staff singi awaba sing asi khangbinaba school asigi chairman su oiba chief minister gi pukning chungsinki Akoi staff sing se more than 1 year 13 months sure pay phangdaba adunga sidi akoi khang bangam dadana mayam se akoi gi chairman su oibiriba honorable chief minister da kutlonaraga amuktang di akoi gi awaba se khangbiu staff mayam marak asida contractor leijariba staff tara taruk makhoi yaudana school se chalai basu yadaba hing basu yadaba makhoi gi tungi phibam su mafam khangdana thambiba extension phawba tawidaba akoi yam pende oza sing asi 13 months sida masagi mathau masak khangna loina class amata disturb tawdana school gi administration amata kaihandana hotna jarabani handak khagi result ta 10% class 10 and 12 CBSE gi pass tawdana puthok charaiba school oza sing na hotna jaman ongtang akoi gi awaba se khangbiu haina ngasidi oza mayam khang bangamdre school asigi yam bhajaba building simaso muktang sanganaba class 11 gi section hoba nangnaba tawina baina laiba asigi education minister na oibiriba school asi sigi phibam da leire haibase khanghanjaningdana ukhatcharakpani Manipur gi apunba lak mangaga lising taro consumer laibagi manungda lak mariga lising tara prepaid meter khinba ngamle prepaid lak ani amasu December 4 bada khinna hotnari habasimak electricity department ki miyoi sing maru oina power minister bu thagat pa phongdokli haina chief minister N Birena phongdokre wafam asing asi city convention center da Manipur power department na sinduna pangtokpa state level grand finale event of Ujwal Bharat Ujwal Bhavishya gi thoramda phongdokhibani Thoram aduda Power Minister Thongam Biswajit, Social Welfare Minister Haikam Dingo, KFNPD Minister L. Susindro, Chief Secretary Rajesh Kumar, Principal Secretary Rajesh Agarwal Amadi, Tongan ba lainga ki maru eba miyoi singna saruk yaki. Chief Minister N. Birena, nung taba matamda natural calamities kumba lakpa matamda, ngay hak mutpanatana Manipurda maigi problem aduki matik hantare. Kuding mag asi Power Department na ahing nung chilnay dina kan na na bana oirakpani. Mai phangdaba mafamda solar power seasonary Churachandpur Tamenglong Chandel da health institution humpunipal lay mafam sing asida 24/7 solar power na may piri yamna nungay tabadi pot khuding mag asi free da amata laite haibasi miyam na khangba mathau tai lengang na company dagi may unit amada lupa tara da lay aduga miyam da lupa manga makhaida hantharaga piri chahi khudingi lengang na crore chahum hena company da thiri May da siyang yung ngam jaga su ikoi outbreak tayo dari ne koi power solar gi. Say suppose
कोई चौचानपुर ने चांदियल ने तमेंगलों ने हाईवे डिस्ट्रिक्ट होम 24/7 कोई सोलर की पावर हेल्थ सेक्टर हेल्थ इंस्टीट्यूशन होम फुगनिपाल ले 68 हेल्थ इंस्टीट्यूशन ले हाईवे डिस्ट्रिक्ट होम से पूरा मधु 24/7 अभी कवर तो अदुना ने कोई सिगी ICU गाने सिगी डॉक्टर से फम कांदा आदा अना दो तोर कांदा ऑपरेशन तो होलिपा खोलले ngana mo naming ngi sumaina कोई ऑपरेशन रूप में नम्मी गाने कोई होना नहीं सिस्टमेटिकली कोई इंफ्रास्ट्रक्चर फार फ्लंग एरिया सिंगा यो हुन्नबगी याम कन्ना होना Thoram aduda Power Minister Thongam Biswajit na hai India laingakna Reform Distribution Sector Scheme RDSS haiba scheme ama sanction tawduna leire masina 40 kb 33 kb gi Manipur da leiriba system sing mapung fana fagat handuna pung kun mari mai piba ngamlakani matam amada Dimapur Silchar romdagi mai laktaba matamda awaba leirambadu Eastern Grid tagi haibadi Delhi UP natroga state ama hekta tagi mai lawba yarakani maram aduna Manipur da mai mutningai oidre haina phungdokhi Mai matam amada di adi Dimapur romdagi lakri chiki Silchar romdagi lakri no waram badu chidi waningai leitre Imphal Mariani ki ringi stringing line je koi completed hoi gre achieve to gre machine ta pudi koi Eastern Grid tagi either Delhi hoi biya na tagi UP hoi biya tuan ba state tagi project internationally mai sila hu ya na loi ma connected hoi na Manipur da mai mun na ba mi macha leite hai si ma ina si program Ujwal Bharat Ujwal Bhavishya ki thoram ngasi DC Thobal gi hall dasu pangthokre thoram aduda Thobal Jila Parishad ki Adyaksha Hasina Begum Upa Adyaksha T Nungsi DC Thobal Ahanthep Subas SP Thobal Jogesh Chandra Hobizam MSP DCL Thobal gi DGM Y Chawbana saruk yakhi thoram ki saruk ama oina consumer singa interaction tawnaba power amasung renewable energy gi lamda kendra amadi state government na miyam da piriba tongan bakana besing da yumpham oiba short film kaptuna miyam da khanganba natak amadi cultural show na chingba utkhi thoram aduga mari lainana deputy commissioner Thobal Ahanthep Subas na hai mai gi kanaba asi aikoi khuding makna khangle chahi kharagi mamangda mai gi pibam asi yamna fatlamde adubu central amasung state government na hona badagi hojikti miyamda pungkun mari mai fanghanba ngamle prepaid meter panbiu karigumba mai huralaga bypass tawraga mai thanba haibasi masigi penalty yamna chawi haibasi district asigi miyamna su kawganu haina appeal chawkhi ngasigi thoram aduda NISP shigi senior manager Bhupendra Sahu MSP DCL Thobal gi official sing district level officer sing amadi tongan ba mai gi consumer kayana saruk yakhi Sahi kharagi mamangda thengnaramba maigi samasya sing ngasidi Bharat Sarkar amasung Manipur Sarkar na honabadagi praja singda ngasidi mai pungkun mari mai phangdana akhoi mai gi awaba leitre du mai gi awaba leitre haidana su akhoi gi consumer amu oina akhoi gi responsibility mayam lei haibasi akhoi kaubidaba masini aina mayam da thamjaningi se prepaid meter yumda panbiu yumthong kudingda prepaid meter panbiu prepaid meter bypass toraga mai hura laga thanbige khanbiganu karigumba phaba taraga di penalty yamna chawi haibasima ai amuka hanna mayamda ningsingjage Bishnupur district ki oinasu ki yamba ningsing sanglenda thanga AC ki MLA amadi MSP DCL ki chairman su oiribati Ravindra na saruk yaduna Bijli Mahotsav amadi Ujwal Divas ki thoram pangthokre thoram aduda Bishnupur ki DC L Bikram Bishnupur Municipal Council ki caretaker chairperson L Maniyaima Tobul Ngaikhong Nacho amadi Kaino ki Pradhan Singh na saruk yakhi thoram aduda ti Ravindra na None district thokiba thokdok tu da laikhidraba singi mafamda awaba phungdoktuna makhogi imungi awaba da saruk yari haina phungdokhi PM Narendra Modi na lising anitara mari dagi Prime Minister oirapadagi chakhwat thorangda khumang chawsin ba ngamlaktuna miyamna sizinana ba mai marang kaina puthoktuna awat palahendri haina phungdokhi tungda Prime Minister na revamp distribution sector scheme hawdokhi bagi thoram video conference ki khudangda migyeng takhi Macam kerana memang dah kerana apa tu bukan usia berkoi macam saya koi ulang sampai macam dah mai awal dah mai menjadi pasal apa yang kerana macam macam sini apa tu mai kerana sini kita awal sudah
पुनमक अखोइना अदु ngasi भारत के प्राइम मिनिस्टर ओइबा नरेंद्र मोदी जी ना प्राइम मिनिस्टर हेड ओइबदि के भारत सरकार न होलबिना लाइकाई गूगल मणिपुर एवरी पार्ट ऑफ द कंट्री एवरी विलेज इंडिया से विलेज खुदमक लाइकाई खुदमक युको खुदमक our policy has to be given our policy has to be connected by the university for the university money international India and the Churachandpur district ki oinasu Ujwal Bharat Ujwal Bhavishya gi thoram Churachandpur district administration amadi MSPDCL Churachandpur division asinduna mini secretariat multipurpose hall tuibongda pangthokhi thoram aduda bungjagin balte MLA Thanlon AC Chindun Thang MLA Singhan AC Sarachandra Aroju DC Churachandpur Rajit Thakur General Manager NSPC Loktak SDO BDO Singh Chief Executive Officer of ADCC Divisional Forest Officer and DLO Singh CSO Giluchingba Singh amadi beneficiary Singh na saruk yakhi thoram aduda wangang bada bungjagin baltena haukiba chahi khara asida power department na mai pak na mai marang kaina manung hanjin mamafam singda fawba piduna paikhatlakliba thabak thoram singi matangda pankhi Tungda Prime Minister Modi na RDSS scheme amadi National Portal for Solar Rooftop hogdopagi thoram virtual ke khuthangda saruk yakiba singna miyeng taminaki Fairzol District asi athuba matamda khumang chawsinaba laingak na paikhatliba thorangbu taramna oktuna miyamna kanna hotnabada miyamna sokatpiu haina District asigi Deputy Commissioner Joseph Paulin Kamsona phongdokre Wafam asing ngasi Fairzol District ki Community Hall da District Administration asinduna District Hill Leaders Day amadi miyam gi numit hogdopagi thoramda phongdokhibani thoram aduda SPA Ganashyam Sarma Program Coordinator CS Sachi Fairzol gi Additional District Magistrate I Dinesh Kumar Singh Tipaimuk amadi Bangai gi Subdivisional Officer amasung Block Development Officer Singh District Level Officer Singh amadi tongan bakul gi khulakpa amasung Chairman sungsu saruk yakhi DC Joseph Paulin Kamso namakha taraduna district asida infrastructure kaya semkat nabal lairi loinana lengang na ahongba district ama oirak nabagi damak makhoina pakhet kadaba thabak thoram singdagi kanna hotnari haina phongdokhi thoram aduda saruk yaba amadi cooperate tawbagi damak thagat pa phongdokladuna miyam na makhoigi apam pam da sing phongdoknaba amadi thoram asidagi kana basu lohong naba haiki Manipur State NBBDCP gi miyang makhada District Malaria Officer DMO Technopol District amasung Assistant Malaria Officer AMO Technopol District ki kamai khamchungpui anina luchingduna dengue positive oire haina chingnariba more gi mafam singda chatuna positive oikiba khunsing yauna fogging kap thokpa amasung surveillance ki thabak leptana sathaduna akan ba Jackson thorang kaya lokhatli Section Tharang Lakot Cherabasu dengue positive hanjin lakpana ngasi more ward number 7 haino makhong lekai da yum changduna survey tawki survey aduda yum ayambada kang macha poklakpa yaba makhai department gi official singna pautak piduna hida kapthoki loinena stock ta thamnamba ising yokfam sing survey tawraba matung haidokhi makha tanasu more gi mafam pumna makta yum da changduna pangthokpa survey asi chathaki kani ngasi KRS NAA Diagnostics Private Limited More Hospital gi reporter mioi tara nipal test tobada mioi mari positive oike masiga tharaga chahi asida punna mioi humpu mari positive oire amana laikhidre ngasi fawbada sub district hospital more da dengue positive oiba patient mioi tara register tawduna lying chathari hairi Lomi singda matam chana har fanghalu lomi gi punsi kallu haina Kakching district ki mayeng lamjau gram panchayat ki manung chana laiba lamjau tespur amadi lai manai gi lomi singna lamjau mayai lekai community hall da wakat mifam ama chathakre mifam aduda all Manipur lomi luki vice president U Ras Mohan na hakibada pambeling kiba lofam singda urea chaiba matam helaba fawbada lomi singda har fanganda ba haibasi lomi singbu hat pagachap manai hakki maram aduna athuba matamda laingakna upai ama tawduna fanghandu lofam sing asi manglagadi lomi singna thodang pugadoribra laingakna pugadoribra natragana lawu singu loisangna pugadoribra haina hangki wakat mifam asi mari leinaba department na lomi singda har fanghandriba fawba leptana sathaki gani haina makhataki
ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯍꯥꯔꯁꯤ ꯆꯥꯏꯕ ꯌꯥꯔꯕꯁꯨ ꯆꯥꯏꯕ ꯐꯪꯗꯗꯅ ꯂꯩꯔꯤꯕꯁꯦ ꯐꯪꯍꯜꯂꯨ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯆꯒꯦꯅ ꯇꯧꯖꯔꯤꯕ ꯂꯧꯃꯤ ꯑꯩꯈꯣꯏꯗ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯤꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯂꯧꯃꯤ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯂꯧꯗꯨꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯅꯥꯒꯤ ꯃꯔꯥꯟ ꯑꯣꯏꯗꯣꯏ Imphal East ki Khurai Sajor Lekai da leiba Sri Gaura Gobind Girls College da ngasi Clean India Movement ki saruk am oina college asigi teaching non teaching staff mahairoi sing amasung NSS ki thomi singna cleanliness drive ama satakre Imphal Municipal Corporation ka lunyana college asigi IQAC College Beautification Committee NSS Eco Club amasung Physical Education Yoga and Health Committee ka punna khutsam naduna pangthokiba drive aduda college asigi campus sit sengdokhi Pogi marak thakna aten babre amatang nominasi UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambining ba signa admission tawbiba yaragani offer tawdari ba courses sing adudi nursing da paramedical da Pharmacy da amadi physiotherapy da courses sing asi tambining ba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akak naba setni last date of admission na July 31st ni akupa marol gi damak aikoi gi mobile number 991533 7280 amadi 9501189248 ta call tawiro break matung daram nokjari makhata ba pau pizari Social media da Nelson Oinam haina hangba Facebook account amana Andro Khulgi lai harau bagi mawongbu miyam da lana uhan ba yaba mawong da wafam phongdora khiba adu August manga fo bagi manung da sengdok pira u haina Andro Khulgi khulakpa Sagol Sem Chandra na phongdora kre ngasi Manipur Press Club da pangthokiba pawgi mifam da Sagol Sem Chandra na hai Nelson Oinam hai diba miyoi asina Soma Fans Club haina hangba group da pirakpa comments da Andro community gi thamoi sokpa yaba wafam phongdora pa ase nungaite Andro gi lai harau bagi matang da kupna khangning ba lere basu akhang ai singda tanagadabani Andro khulda hanagi chatnarakpa mite gi nat ka yang ngak tuna thamli masjid lan uhanna ba kana gumba amatana hona biganu haiki Hogiba Jun gi tang kunga tare nipal sajida nesal oinamna akhoi gi Andro gi lai harau gada phi thongdi haibugumba gi poilam khaktang haibirakpa madu sengdok chaningdana Androgi lai harawada mahak ugrabra adugi mahakna sigumba laipakki oiba manipurgi oiba sigumba haibadi ngaktuna culture amabu ngaktuna thamiba khungkhang amabo mahakna sumaina tawe haibagi polama haibirabgasi akhoi community de yamna sokpo oi maramaduna maha akoina ligen sutorpa yai aduna agas ke tang manga asai sibakda magi kanu si sengto haninge maramaduna androgi community de yamna sokpa khara mana haibisi akoigi androgi community na yamna waroba ama mangonda thame Department of Physics Lilong Haurebi College amadi Atomic Energy Regulatory Board AERB Mumbai anina punna khutsam naduna nongmagi oba national seminar ama ngasi college asige multi-purpose hall da pangthokre Azadi ka Amrit Mahotsav thorongo mari lenyana impact of science on society habat thim da pangthokiba thoram aduda Dr. A Nabachandra controller of exam Danamanjuri University Yaima Head Department of Physics Lilong Haurebi College amadi Dr. MD Rahijudin Sek na saruk yakhi Thoronga mari lenyana wangang loi singna haikibada haukiba chahi lising ani kun mathogi November thada Oriental College da hogdokiba seminar asigi magha satharakpada ngasi pangthokleba seminar asina teaching community da laiba singna higher education da research tawba amadi anau anoba hiram singda thijinbagi tangai fadaba lairi Oza singna fanglapa lausing gyan pumnamak mahairoi singda amuk takpi tambiduna chawkhat lamzel da saruk yaba ngamgani haiki NEP 2020 da yauriba awang bathaki mahai masingda thizin humjin bagi maru eba singi matang da su phongdokhi
Manipur miyamda maru oina ana layeng khudong jaba mapung fana phangjadraba mafam singda ana layeng gi maramda khangminena ba pakhat lakpa thabak thoram singi manung channa ngasi su rims ki community medicine department na urban health training gi sarugama oina ngasi health talks ki thoram ama Imphal West ki guigai long thangmai banda pangthokre RIMS की Community Medicine Department की Head of Department ओइबगी माथक्ता RIMS की Dean Academics ओइबा Rosen Singh अकोइजम की मिटिंग मखादा पांगथोकिबा Health Talks असी Health Educator ओइबा मेगासंद्रा माइते नलुचिंदुना पांगथोकी Department asigi PGT ki Dr. Lucky Star Amadi Dr. T.A. Srinana intern sing adu guide taukibaga loinana health talk ki topic sing adudi neonatal jaundice, breastfeeding, adolescent health, substance abuse amadi waste disposal intern sing na miyam da sandok na taki loinana health talk da saruk yaba lakiba sing tu da Y Gambir Sana Singh lab technician na urine protein and sugar test amadi blood grouping su test tobiki loinana health checkup su tobaga loinana hidak lang thaksu free da pbk Sanskrit loan gi manungda tungduna leiriba bigyan sing khangan nabagi damak Sanskrit loan khangba mathau tai haina ngase Sanskrit Bharati Imphal Jilla gi Saha Mantri Hidang Mayum Haridas Sarmana phungdokre Sanskrit Bharati Imphal Jilla na sindura ngase Palace compound da leiba Bal Vidya Mandir da pangthokpa Sanskrit Bharati Pariche Warga gi thoram pangthokpada wafam asi mahakna phungdokhibani Manipur Technical University ki VC Babeshwar Tongbram Sanskrit Bharati Manipur Pradesh Sizagurumayum Deveshwar Sanskrit Bharati Imphal Jilla Darshya Hajabam Imocha Sarmana Mayai Tangban Lauduna Saruk Yaki Thoram aduga mari lenjana Haridas Sarmana hakibada Sanskrit loan asi karino haiba miyam da khangan ba loan asida yauriba makal kayagi lausing naina hanba khudam oina ayurveda gi oiba layeng patha engineering amadi tongan ba kana ba kaya Sanskrit loan da yauri kana ba kaya asi fangba ngamna bagi damak Sanskrit loan khangba mathau tai maram aduna Sanskrit loan chakhat hana bagi damak ngasigi thoram asi pangthokpani haina phungdokhi Langol Ningthau Harau Baga Mari Lenina Haukiba Megitang Tara Tarukta Mitei Kunaibu Chen Tabayaba video ama social media amadi YouTube ta viral chatkibada Kanglaipak Kanbalup Manipur KKL na July kun mangada pau je da phongduna video aduda saktam langliba langlibi amadi Langol Ningthau Lai Committee bu matam chupagi oina thingzin kibani Madugi makha sathar ko oina ngasi tang kunthra da maduda saktam langliba nongpok sengmai degi naurem naubamai amadi Thobal Ketri Lekai degi Thoksom Beron Anina KKL da changlaktuna hairiba video asi makhata na thadok leroi haina KKL da sengdokre hairi adubu Langol Like Committee amadi Happy Razen gi mathakta athingba asi KKL da changlaktiba forward thamkini hairi masigumba mitei khunai da sokpa yaba thabak hek torokpada KKL na yengduna leiroi haina phungdokhi Saina Institute of Medical Sciences SIMS Porompa na Sinduna Yangnopal District ke More Block ke Manung Chana Laiba Mitei Furup na Khundaba Kwatha Khunjau amadi Kwatha Khunauda numit nini gi oiba changdaba yadraba chana thaknaba lemna yen thokpa amadi lemna layeng bagi thoram ama pangthokre thoram adu the Kanglaipak Rural Area Development Organization ki makhada chalaiba SIMS ki Chief Advisor Khoirom Loya Lakpagi Lamjing Makhada SIMS ki Managing Director cum Secretary Dr. S. Kumar Nalujingba Dr. Mari Nurses Paramedic Amadi Atai Miyoi Kunipal na Saba Kangu Amana Pangthokibani Kwatha Khunjau Amadi Kwatha Khunaugi Yumthong Khudingda Cheng Hawai Alu Thum Thau na Chingba Yen Thokhi Kun animakta lem na ana layeng bagi thorum su pangthokhibaga loinana hidak lang thaksu lem na yen thokhi Kwatha Khunauda Mall Faigi Khunja Sing Yauna Punna Miyoi Kuntra Manga Romna Ana Layeng Bada Saruk Yaki Kwatha Khunjau Dasu Kun Suba Assam Rifles Ki Jawan Sing Yauna Punna Khunja Chani Rom Layeng Ki SIMS Ki Managing Director Dr. S. Kumar na Hai Manipur Ki Puari Da Tana Thanaba Yararoi Draba Maitei Singna Khundaba Chengi Manung Hanjin Mamapam da Lairiba Kwatha Khunjau Amadi Kwatha Khunau Anigi Miyam na Thengnariba Awat Apa Mayam Asibu Mari Leinaba Manipur gi Laingak Amadi India gi Laingak ki Mit Nakung Yohanaba Wakhal Manaba SIMS ki Mahairoi Sing Punsinduna Ngamzaba Puthokna Duna Achamba Mateng Pang Bagi Thoram Asi Pangthokpani Dr. S. Kumar na Kwatha Khunau dagi Class 12 pass Tauraba Medical Tamningba Mahiroi Anida Lemna Saina Institute of Medical Sciences Porompata Mahitam Hangani Hainasu Phungdokhi
ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯕꯅꯦꯕ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯂꯩꯗꯅ ꯑꯗꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯅꯣꯔꯃꯦꯜ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯏꯍꯧ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯥꯃꯤꯛ ꯑꯃꯨꯛ ꯃꯊꯪꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯦ ꯁꯤꯖꯤꯟꯅꯃꯛꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯝꯁꯦ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯕꯅꯦ ꯄꯦꯟꯗꯥꯃꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯗꯒꯤ ꯌꯨꯝꯗ ꯆꯠꯂꯒꯅ ꯂꯥꯌꯦꯡꯕ ꯁꯨꯝꯕ ꯃꯌꯥꯝ ꯇꯧꯔꯦ ꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯆꯠꯊꯔꯛꯄꯅꯤ ꯀꯣꯊꯥ ꯈꯨꯅꯧꯁꯤꯗꯒꯤ 10 ꯅꯠꯇ꯭ꯔꯒ 12 ꯄꯥꯁ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯅꯤꯁꯦ ꯑꯩꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯤꯗ ꯇꯝꯍꯟꯖꯒꯦꯅ ꯈꯜꯂꯦ Handak fam kiba cabinet mifamda BDF singi damak lengakna hiram khara pass tawkhrabasu thagi honorarium hankit pagi wafam yauram dabana BDF lising taraga supna yangkhaina pen dabagi gun down strike junction kiba strike adu numit marini suzilakle adubu lengak ki maikai positive response amata laktabana district tara tarukta leiriba BDF member singi apunba ihau ama lengak ki mayokta junction naba sem sabaloire haina all Manipur BDF welfare association ge publicity secretary MD Sirajudina Fungdokre. Karigumba Lengaka Association Asiga Famina Duna Yana Bama Puraktogade, strike Asdagi Hena Kanba Kongjang Sangsilagani Hainasu Makataki. BDF singi matam kayagi mamangdagi tandunan lakpa demand kayagi manungda handak Manipur State Cabinet na demand singi saruk khara khana duna lakadoriba January thadagi chahigi increment oina lupa chamnga henki kani haikiba wafum adu BDF singna mapung fana harau bangamde haina Bisnupur District Village Defence Force Welfare Association gi cherol amana fungdorakti BDF singi awaba yingduna January thadagi chatnagani haikiba wafum adu BDF singi joining date tagi increment lupa chamnga chatnaba yananaba chatliba assembly asida pass tawbiu amadi waroisin puraknaba CM ga unabagi ayaba pibiu BDF singbu irang pamba tahan biganu haiki Patriotic Writers Forum Manipur na sinduna ya school khwairak pamgi nawa rupabal amadi nungluan haina mingthonba lairik ani Manipur Press Club tangasi fongkre Thoram atuda Laimarol Khorjai Kol Laikol gi President Khetrimayum Subadani Patriotic Writers Forum PAWF Manipur gi President Nauroibam Khambaluwang Educationist and Cultural Activist Dr. S. Manauton Singh MU gi Associate Professor Manipuri Department Dr. K. Santibala Debina Saruk Nyakhi Thoram asika mari lainana KSA Subadani na hakibada Patriotic Writers Forum gi ayiba naha oiba singna Manipur gi damakta tongan ba thabak kaya pakhatuna lakli Forum asi ayiba khakinatana Manipur gi hawrak liba naharol singi singthaba yaba atopa thabak thorum kaya ama paikhatuna lakli amadi naha oiba ayiba kaya da anoba wari macha gi award ama sukat kani haina phongdokhiba wafam sit laire haiki Lyricsi Patriotic Writers Forum da naha wariba ayiba kaya gi lyricsi leptana forum sina phongdoi ngasi su ya school khara pamna lyric asi phongdoi basi Patriotic Writers Forum na phongdok pibani Patriotic Writers Forum gumba akogi ingkhala iba naha wariba aiba mayam na punjalaga sema iba forum ase matam khodimakta saukhatpa aduga makhoina Manipur gi damakta yaifaba thabak mayam ama tawbirakani haibagi asa tawjari Churachandpur District Manung Chana Laiba Kangatai Village da Kom Student Union Manipur na sinduna Kom Village ke Kairap amadi Moirang area da Laiba class 10 amadi 12 ke mai paklak khaba mahairoi singda manapi bagi thoram ama ngasi Kangatai Community Hall da pangthokre Wanai Land Sarto na athoiba mithung amadi kumgi President Sarto Chungja hauna thoram mapu oidina pangthokiba thoram aduda Kom Student Union gi President Sunglian Sartona thoram dugi matangda wafam khara fungdok paga loinana Kom Phurup ki mahairoi singbu mana piduna pukning thogatki loinana atai Manipur gi mafam kaya da laiba Kom Phurup ki mahairoi singbu pukning thogatna bagi mana pinaba honagani haiki All Manipur United Club Organization Amuko gi midyang makhada Imphal East District United Club Organization amadi North Imphal United Club and Mairapaiwi Organization New Kamo anina khutsam naduna Social Development Club Laifam Khunau makha lekaida anti-rabies ki hidak kapthokpagi thoram ama pangthokre hidak kapthokpa aduda hui chama yangkhai amadi hawdong kunmuk anti-rabies kapthokhi Thoram aduga mari lenna Laifam Khunau makha lekai Social Development Club ki President in charge Wakambam Tombina hai Hui hawdong singdagi launa gan balaina kaya dagi ngak thokna ba ngasigi thoram adu pangthokpani
Ban Mahotsav Lisingani Kunithoi ki makha satharakpagi saruk ama oina Thobal Forest Division ki mityang makhada Imphal East District ki Oksu Ningkhemcha Khul Youth Club na sinduna ngasi Oksu dagi mafau dam lambi ki nak yeta uhai pan ba yauna u chara kaya marum thakre Thariba u chara sing ase club ki members sing na Jackson na senaduna hinghan na ba honaminasi Tharam liba upal sing ase tungi mirol gi damaktani maram aduna tongan ba mioi sing na su mafam chaba yengduna u chara kaya marum thajin ba matam yaure hairaduna ngasi gi honglak liba aing asagi khal ase u chara kaya tharaba matam data kokhan bangam gani haina DFO Thobal TS Lokendro na haiki Zimi Bok Life Koba Korean Fashion Retail Store ama singzamai mathak chongtham lekai dak ngasi hangdokre Store adu hangdopagi thoramda Mitchell Sweet Temptation Bakery gi proprietor Mitchell Salam Zimi Bok Life gi proprietor Angom Karnana Jingbana saruk yaki Store adu hangdokladuna Mitchell Salam na hai Manipur entrepreneur ama oina bahot na bahay bisi aray banatte adubu mapanda tawriba entrepreneurship adugi dama adumak Manipur su tawba ngami haba utuna Zimi Bok Life asi hangbani adudagi apoigi entrepreneur oina apoigi kano si mapandagi oina pot ko sanapase apoi state la machawi banina oina we have to prove ourselves haikare the confidence sama people apoi se samadana we are able mapanda moina tawba enterprise apoi su State asigi oina hawki pung kun marida mioi punna yakai humdoi positive oikre mioi amata siba yaukidre COVID-19 command control room dagi thadorapa report amagi matung inna hawkiba pung kun marida nupa kun mathoi amasung nupi kuntrani thoi punna yakai humdoi positive oiba yaukre hauzik fawbada punna mioi lising aniga jama kun mapa laikidre state asigi oina hauzik fawbada mioi lak ama lising kuntra taret ka subna kuntra taret positive oikre Masigi manungda mioi lak ama lising kuntra mangaga jahum kun tarukna recover tawak ngamkre active case da mioi changa marfuni choi leiri recovery rate na chada marfutara Nepal dasmik sino mangani Imphal East District Football Association na sinduna Imphal East District Football Association ki ad hoc committee na sinduna artificial turf ground lamlong thongkhong da sathariba Maharaja Ganendrazit Memorial Super Division Football League lising ani kuni thoigi ngasi ayuk sanakiba hanba match da 11 Star S Yuga Angtha FC ga goal amamam chanaduna draw chatkre ani shiba match da su sa kimnam khunauga PYA kairanga goal amamam chanaduna draw chatki Amarumda ngasi nungtil sanakiba ahum suba match da UPAA na SSCP bu goal mari anida mighty ba pikre aduga mari shuba aroba match da ABA ga ESU ga goal ani chanaduna draw chatkre Loishalapada maru iba pa omukhana pizari Lising ani kungi January dagina lising ani kuni thoigi June fawbada ILP permit lak ahum lising kuntrani palga jatret ni funi thoi pikre mitop changtok sangsin tawba yang sinaba app ani puthok lagani haina CM Birena haikre Manipur da satnariba ILPS ke cutoff base year lising amachamapal yang khaimathoi oigadabani Manipur da NRC satna hangadabni haina JC ILPS na amukana taksinkre Lai thadokuna sangjara khraba lal horamba singi pigani haba jaktung pibidre haina lengakta wakat kre UGC ki criteria sudaba Manipur Technical University ki BC ki mathakta disciplinary action lokhatrabadi High Court wakat lagani haina RTI activist Joy Kumar na phungdokre JSC Lilong Kendra Development Coordinating Committee na August anigi ahing nongyay dagi August mangagi ahing nongyay fawba pung humputarani thoigi Imphal More lambiban kaukre Amadi hawkiba pung kun marida Manipur gi oina COVID-19 gi anoba case yang kai humdoi thengnakre asiba mata yaukidre Wani TV ge numidang ge Manipuri pau miyeng tabiri basingbu amukana krumzari